Manipur Parliamentary Secretary Appointment Salary and Allowances and Miscellaneous Provisions Act Lisingani Taranithoi Amasung Manipur Parliamentary Secretary Appointment Salary and Allowances and Miscellaneous Provisions Refilling Act Lisingani Taranipan Animak invalid Amasung unconstitutional oi haina haukiba September 13 Manipur High Court ki Division Bench ki YL Amana High Cray Masigaloina Manipur Parliamentary Secretary Appointment Salary and Allowances and Miscellaneous Provisions Act Lisingani Taranithoigi Section Ahum Subugi Makada Kumza Lisingani Taratereta Parliamentary Secretary Taranithoi Haukibudusu unconstitutional oi haina chanakidrei Court ki order adu Bimolangsu Roy versus State of Assam case da Supreme Court na pikibu YL adu da yumpam orga pibani Parliamentary Secretary Taranithoi adu Nipana BJP ahum na NPF amana independent ni adubu court ki order asi laktringai hanana makhoi taranithoi mak pham thadokhrabani amaromda parliamentary secretary taranithoi hapasi office of profit ni makhoi bu disqualified tohanna ba honagani haina opposition congress na hairi adubu hojik phawbuda court natraga election commission da wakatpadi thengnadri India ki constitution da office of profit haibu wahi asigi sandokpu wahan thokpi de adubu election commission di supreme court na thengkhang kaya da pi ki boyal singna office of profit ki nakhai singwa masak takre hairi masi makha gi wafam manga asi da yumpham oiduna lepli ahan bada laingak na pham singa si hapara ani shubada pham masi pairi ba miyoi edu mafam lokthok na bagi hak natraga matik mangam laingak ta leibra ahum subada laingak na pham masi paiba miyoi aduda mahak na thabak asi paiba gi mamal natraga khusuman pibra mari subada pham masi gi matung inna mahak na tawgadaba thodang adu karino masung manga subada pham masi pairiba mi aduna pangthokliba thabak aduda laingak na kadai phawba yangsinba yabagi hak leibagi haibasini Mamangda Delhi laingak na makhoi gi oinadi parliamentary secretary singasi mamal natraga khusuman amadi atai khudong chaba pidaba maramna office of profit ki kanglon manungda thampham thokte haiki Jaya Bachchan na Rajya Sabha ki member oibagi mathakta Uttar Pradesh Film Development Corporation gi chairperson oirambagi Office of Profit ka mari lenana disqualified tokibagi matangda Election Commission na Supreme Court na piki boyal da yumpham oiduna mathaki padam manga asi Office of Profit ki matangda tongana natraga punna yengbagi mathau tade haiki aduna Parliamentary Secretary ki fam asida ahenba maman natraga khusumal pidi haiduna Office of Profit ki kanglon gi wangmada thamba maram chade haiki adu moinamak YL loisang singna case singa sigi YL pipa matamda case singa si amamamta oina lokhat pamaramna YL da kenablai amasung maduna apunba YL gi masak oiba ngamde Election Commission na Aam Aadmi Party AAP gi MLA kunmathoida makhoi bi assembly gi member oibadagi kakthak loidabagi maram pirakna ba khangan ki Election Commission na AAP gi MLA kun disqualified tawgi yathang Delhi High Court na sanahan kidabadu Parliamentary Secretary asi Office of Profit oidi haibagi natte makhoi gi YL du ningthijana tawkhide amuk hana YL sathau haibani adubu Delhi Assembly gi tam loisilakpadagi Election Commission asu YL makha chathakidre Office of Profit ki sana kanglon thamlibagi maramasi legislature na executive ki midyang wangmada maning tawna thabak tawba ngamnabani haina Jaya Bachchan case ki matangda Election Commission na haiki legislature na makhoida sinaba miyang thogda pangthokpa matamda executive ki mafamda laman tonsil haibagi midyang thamdanaba amadi maning tamba miyang gi mihut oina thabak tawba yanaba semba kanglon ni haina Election Commission na fongdokli Jaya Bachchan case ki YL da Supreme Court na karigomba officer du paibada tolop pibagi wafam yauraba natraga thabak tawnabagi order aduda thabak paigedoriba miyoi aduda khusuman khara phangani hairabadi madu Office of Profit chingani office pairiba miyoi duna office aduga mari lenaba kanaba sing adu lawdrabasu yengadaba wafam di sel gi oiba khudong chaba khara office adudagi phangadra haibaduni khudong chaba adu lawbu natraga lawdaba haibadu natte pham pairiba miyoi adu ina khunba miyoi ni laingak na piba khudong chaba amata lawde haibadu khananingai oide mahakna selgi khudong chaba lawde haiba wafamga office paibaga mari lenade haina mahaki wakat adu sanahan kide Manipur gi oina MLA taranithoi bu Parliamentary Secretary oina haplamba asigi matangda political analyst singna tongan tongan mot pinari analyst kharna karigum phammasi Office of Profit chingba tarbasu makhoi taranithoi bu MLA de disqualify tofam thokte maramdi Manipur Assembly na pass tawa bill amana makhoi gi phammasi hapkhibani adubu Supreme Court na unconstitutional oi hairakpadagi atopa bill amamuk State Assembly na pass tawduna phammasi mutat khrabani amasung phammasi Office of Profit ni haibadu makhoi di matamdu da khangkhide
Assembly की वारेप अमना पांगथोखिबा थबक ओइबना पार्लियामेंट्री सेक्रेटरी की फम असी मुथतपनतना मखोइबु MLA दगी डिस्क्वालीफाई तोफम थोकते हाइरी अदुबु अतोप एनालिस्ट खरनदी ऑफिस ऑफ प्रॉफिट की थौदोक असी हंदक की मणिपुर की असिन अहान मनते ममांग लेबाक सिगी अतोप स्टेट चिंगदा मियाम की मिहुतना ऑफिस ऑफ प्रॉफिट की फम पाइरमबदगी डिस्क्वालीफाई तोबु याउख्रे मसिगी मथक्ता लॉ मेकर ओइरिबसिंगना खंगदबदगी तौरुबनी हाइबसी याफम थोकते हाइरी ऑफिस ऑफ प्रॉफिट करीनो हाइबसी लेबाक्सिगी कॉन्स्टिट्यूशन ना मयक सेंगना ताक्तबना मतम मतम की लैंगाक सिंगना अहोबा असिगी खुदोंचाब लौबदगी लेबाक असिदा चयेनब कया लेप्तना थोकली लॉ सेंबा हाइबसी लेजिस्लेचर की मथौ ओइरबसु वाफम अमा वाखैनबगी चपचाब लॉ अमा लेतबदगी कोर्ट लाक्लबा अमसुंग मदु मियामदा यामना मरु ओइरबदी लेजिस्लेचर ना मपुंग फाबा लॉ अमा सेमद्रिङैदा सुप्रीम कोर्ट ना मतम खरगी ओइना चटननबा गाइडलाइन अमा सेंबसु चटनरई मरम अदुना कुमजा 1938 थोखिबा अफस्पा 1985 विशाखा केसता सुप्रीम कोर्ट ना तौखिबा अदुगुमना ऑफिस ऑफ प्रॉफिट का मरी लेनबा गाइडलाइन अमा सेमदुना हौजिकी चेयनबा असि लहिंदबा मियामना पामनरी।